Agasbani Imphal Nolini Devi na pau pazari ahanbada maruiba pau Duran Cup Football Tournament ki hayang Manipurda sanagadauriba match yangnabagidamag ngaksil mantri Rajnath Singh amasung Bharat Lanmi ki makok General Manoj Pandey Imphal da lakadauri Manipur ki tungan-tungan bajila singda August thagi oina hayang miyamgi numit pangthokadauri Rajya amasung Union Territory singna miyamgi yaiphanaba paikhatpa haksel ki thaurang sing yangsil hannaba kendra na piba phan matam chana sijinanaba khangankre amasung lau singu ki sector da technology sijinaba hengat hanaba amasung khunggang khudingmakta infrastructure chengbatnaba kendra sarkar na honari Nongchu Bengal Manipur amadi Assam na punna yumbu oiduna ngarangdagi Kolkata ta hokraba Duran Cup Football Tournament ki hayang Manipur da sanagadauriba match yangnabagidamag ngaksil mantri Rajnath Singh amasung Bharat Lanmi ki makok General Manoj Pandey Imphal da lakadauri Makoi anina hayang numidang wairamdagi Kumalampag Sports Complex da sanagadauriba Neroka amasung Trau gi match yanggani Asia ki khwaidagi liraba football tournament asigi sama kunthamathoi suba edition ki ngarang Kolkata da sanakiba haudokpagi match ta Mohammedan FC na Goa FC bu panjal home amada thoiki tournament asida puna team kunna saruk yari team sing asigi manungda Indian Super League da yawba team 13 I League da yawba manga amasung Armed Forces ki team mari yawri team sing asi group mari thokna khaidokle tournament asi September 19 da loisingani Manipur ki tungan-tungan bajila singda August thagi oina hayang miyamgi numit pangthokadauri miyamgi numit asi miyamgi khudong chaba leibasing kokhanaba amasung tangai phataba servicing phanghanaba pangthokpani Imphal West Jilla ki oina hayang miyamgi numit jilla asigi Lampel Pata leiba Deputy Commissioner ki Office Complex ki Kombirai Hall da ayupung 8 makhaidagi pangthokani amasung nungthil pung 2 phauba sathagani Tharumasida miyam na matam sana laktuna saruk yaranaba amasung madilainaba district level officer singnasu tangai phatana laknaba jilla asigi Deputy Commissioner ki Serol Aman hairi Bishnupur Jilla ki oinasu hayang ayupung 10 tagi nungthil pung 2 phauba mini secretariat complex ki PRC hall da miyamgi numit pangthokani Masida Bishnupur Jilla ki district level officer pumnamakna miyamgi wakat amasung atei thabak sing khudakta loisinaba honagadabani District level officers sing CMST, PMGSY, all as pension amasung disability certificate na singba tangai phadana pithok hongnaba Deputy Commissioner ki Serol Aman hairi Senapati Jilla da su singi lusingba singki numit amasung miyamgi numit hayang pangthokani hairi Numit nini sathakadaba Rajya thagi Innovators Meet Cum Exhibition ama mathang thagi kunmathoi amasung kunithoi da Imphal gi takhel patta leiba Manipur Science Center gi auditorium da pangthokadauri Meet asi Atal Incubation Center AIC Selco Foundation Guwahati ga punna Manipur Science and Technology Council Mastec Imphal ga punna sinbane Meet Cum Exhibition asigi mapungoiba pandamdi mafam singi grassroots technology innovation masak khangdokpa amasung makhoi bu tengpang na pahonabane Council of Higher Secondary Education Manipur gi makhada leiba college amasung higher secondary school singna council na lawgadaba higher secondary examination lisingani kulhumdoi da saruk yakataba casual amasung improvement candidate singi list council da ngasidagi online da pisinba yare thasigi kunthamathoi phauba chathagani masigi portal na kosemanipur.nic.in ni Assam ki Rajyapal Jagdish Mukhi na Rajya Vidhan Sabha gi akhanaba mifam ama ngasi kauri sarkar ki paunhai nomagi oiba akhanaba mifam asi Bharat na ningkha tamba palan taunaba Azadi ka Amrit Mahotsav ka mari leinana kaubane Meghalaya na ngarang COVID-19 ga anoba case 13 thengnabadagi active case samri humputarani thoi sure ngarang mi nipuni thoi su naba phadaki Manipur da ngarang mi 19 COVID-19 positive odakpadagi active case samani phumapan leidi mi kumanga na naba phaki tabiriba pawasi Akasbani Imphal dagini Kendra ki haksel amasung yaipayumbal mantri Dr. Manchuk Mandabiyana Rajya amasung Union Territory singda miyamgi yaiphanaba paikhatpa haksel gi thaurang sing yangsil hannaba kendra na piba phan matam chana sijinanaba khangankre
Dr. Mandavia na ngarang Kendra Sarkar gi flagship scheme sing paikhalibadu amuk hana yengsinaba virtual oina Rajya amasung Union Territory singi Haksal Mantri singa wari sanaki. Mahakna COVID-19 vaccination campaign kaya yamna kumang chawsilabagi haibadu su yengsinki. Dr. Mandavia na hai COVID laichet achina jila amasung block khudingmakta khwaidagi maru oiba infrastructure singda sel thadagadabani haibadu leibak asida tambire. Mahakna hai Kendra Sarkar na mathang kaya leiba Haksal ge infrastructure network semgatnaba Rajya singa cooperative amasung collaborative federalism gi wakalonda punna thabak tawminari. Dr. Mandavia na Rajya amasung Union Territory singda sahi 19 amasung masigi mathakta leiba miyoi singi marakta COVID-19 precaution dose kapagi sang hengathanaba taksilli. Mahakna hai bus stand, railway station, airport, school, college, dharmagi oiba chaba jatra chatpham sing amasung dharmagi mafam singda vaccination camp hangdokadabani. Masina vaccine achi kapa yarba miyoi singna precaution dose kapagi sang hengathangani. Mahakna Rajya singda vaccine dose sing adu expiry oigadawraba sing hana sijina thokpa haiba niyam adu induna arembada vaccine expiry oihendanaba chu kanganki. Healthcare professional sing masung health facilities singi registry henama pangal kankhathanaba thabak tawbada yumpham oiraga Rajya amasung Union Territory singda fund piragani haina National Health Authority na lauthokre. Thaurang asina Ayushman Bharat Digital Mission mawong maril chumna paikhatpada mateng oiragani. National Health Authority ki CEO Dr. R.S. Sharma na hai healthcare professional sing amasung health facilities sing masing hena register tawhanbada Rajya amasung Union Territory singna thawai yauna tengbang nabadi digital health service ki kanaba asi miyamda hena ningthina phanghanpa ngamlagani. Kendra ki lau singu mantri Narendra Singh Tomar na hari lau singu ki sector da technology sijenaba hengathanaba amasung kungang khudingmakta infrastructure semgatnaba sarkar na honari. Mahakna hai masina lau singu ki sector da thabak phangnabagi khudong chaba hengathangani amasung khunggangda mahai masing hairaba nahasing chatningba pokhangani. Indian Council of Agricultural Research ICAR na chinduna mathang chatharakpa lecture series loisinbagi thauramda wangangbada Sri Tomar hai technology amasung infrastructure na lomi singda kana hangani amasung leibak asigi agriculture sector ningthina fagathanba ngamgani. BJP ने देश की बदली सोच कबा सोशल मीडिया कैंपेन अमा हौदोखरे मसी कांग्रेस दा टारगेट तौबनी BJP ना प्रधानमंत्री नरेंद्र मोदी की निगतम नुमित की भाषण सिंगा पंडित जवाहरलाल नेहरू इंदिरा गांधी अमसुंग राजीव गांधी याउना हानगी प्रधानमंत्री सिंगना पीखिबा भाषण सिंगा संगदमनरी BJP ना मसी की ट्विटर हैंडल दा मोदी अमसुंग माकी ममांगता लेरंबा प्रधानमंत्री सिंगना पीखिबा भाषण की मटेक लौखतुना ग्राफिक कया मियामदा शेयर तौरी Twitter da thagalipa warol singi manung amada lising machamapan humpuni toida China ka sokna kibalan adugi matungda lising machamapan humbu humdoida Pandit Nehru na piki babachin atuda leibaki tamak thawai kat khraba singda sardanjali kat khide haina BJP na maral city aduga Sri Modi na ti English ngani kunda Lal Kila dagi wangang bada Ladakh ta China gi lanmi ka khuthongna bada thawai kat khraba sing adubu ning singki BJP na masiki Twitter handle adu da hai English nga machamapan humputara mangada emergency thamjilaba matungda Indira Gandhi na madubu rajniti senmitlot amati jati gi punsigi tongan pamaram sing sengdok na ba akhaba guli ni haina maki thawong adubu summi haina utki adubo English nga ni tarata Sri Modi na wangang budadi ganatantra si Bharat ki khwaidagi chawba pangal ni haina singtaki aruibeta maruiba pau mukhana Durant Cup football tournament ki hayang Manipur sanagadawriba match yengnabagi tamak ngaksel mantri Rajnath Singh amasung Bharat Lanmi ki makok General Manoj Pandey Imphal halakadawri Manipur ki tungan jila singda August thagi oina hayang miyamgi numit pangthokadawri Rajya amasung Union Territory singna miyamgi yaiphanaba paikhatpa haksel gi thawrang sing yangsil hanaba kendra na piba phan matam chana sijinanaba khangankhre amasung lau singu ki sector da technology sijinaba hengathanaba amasung khunggang khudingmakta infrastructure semgatnaba kendra sarkar na honari paulojare